ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 3ꯗꯒꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 9 ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ꯫ ꯃꯦꯁ ꯇꯥꯡ 3ꯗꯒꯤ ꯇꯥꯡ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯁꯦꯜ ꯂꯟ-ꯐꯪꯕ ꯄꯤꯔꯤ, ꯑꯅꯧꯕ ꯄꯥꯎ ꯇꯥꯒꯅꯤ, ꯃꯔꯨꯞ ꯌꯥꯝꯒꯅꯤ, ꯋꯥꯈꯜ ꯌꯥꯝꯃꯤ, ꯃꯊꯧ ꯆꯤꯜꯂꯤ, ꯁꯨꯕ ꯅꯣꯝꯕ ꯀꯥꯟꯅꯒꯅꯤ꯫ ꯇꯥꯡ 6ꯗꯒꯤ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ, ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ, ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ, ꯐꯝ ꯀꯥꯒꯅꯤ, ꯀꯔꯕꯥꯔ ꯀꯥꯟꯅꯒꯅꯤ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯩ꯫ ꯕ꯭ꯔꯤꯖ ꯇꯥꯡ 3ꯗꯒꯤ ꯇꯥꯡ 5 ꯐꯥꯎꯕ ꯃꯅꯨꯡ ꯀꯔꯕꯥꯔ ꯇꯧꯕ, ꯁꯨꯕ ꯅꯣꯝꯕ ꯀꯥꯟꯅꯒꯅꯤ, ꯐꯝ ꯀꯥꯒꯅꯤ, ꯃꯔꯨꯞ ꯌꯥꯝꯒꯅꯤ, ꯊꯤꯀꯥ ꯇꯧꯕ ꯀꯥꯟꯅꯒꯅꯤ, ꯁꯦꯜ ꯃꯄꯨꯡ ꯐꯥꯍꯜꯂꯤ꯫ ꯇꯥꯡ 6ꯗꯒꯤ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯉꯝꯒꯅꯤ, ꯏꯃꯨꯡ ꯁꯥꯟꯇꯤ ꯑꯣꯏ, ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ, ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ, ꯐꯝ ꯀꯥꯏ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯆꯠꯂꯤ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯂꯨꯍꯣꯡꯏ꯫ ꯃꯤꯊꯨꯟ ꯇꯥꯡ 3ꯗꯒꯤ ꯇꯥꯡ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ, ꯑꯅꯧꯕ ꯄꯥꯎ ꯇꯥꯒꯅꯤ, ꯏꯃꯨꯡ ꯃꯅꯨꯡ ꯂꯥꯡꯒꯅꯤ, ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ, ꯂꯤꯂꯥ ꯗ꯭ꯔꯃꯥꯗ ꯊꯋꯥꯏ ꯌꯥꯎꯏ, ꯁꯨꯕ ꯅꯣꯝꯕ ꯀꯥꯟꯅꯒꯅꯤ꯫ ꯇꯥꯡ 6ꯗꯒꯤ 8 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯟꯅꯒꯅꯤ, ꯄꯨꯡ ꯌꯩꯕ, ꯃꯣꯏꯕꯨꯡ ꯈꯣꯡꯕ, ꯃꯤꯡꯆꯠ ꯐꯪꯏ, ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ, ꯇꯨꯡꯒꯤ ꯄ꯭ꯂꯥꯟ ꯇꯧꯏ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯩ꯫ ꯀꯔꯀꯠ ꯇꯥꯡ 3ꯗꯒꯤ ꯇꯥꯡ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯔꯕꯥꯔ ꯇꯧꯕ ꯁꯦꯜ ꯃꯥꯡꯏ, ꯃꯔꯨꯞ ꯃꯄꯥꯡ ꯃꯨꯛꯅꯩ, ꯅꯤꯡꯕ ꯊꯨꯡꯗꯦ, ꯁꯦꯜ ꯃꯄꯨꯡ ꯐꯥꯍꯜꯂꯤ, ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯈꯜ ꯐꯥꯎꯗꯣꯛꯅꯗꯦ꯫ ꯇꯥꯡ 6ꯗꯒꯤ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ, ꯊꯕꯛꯇ ꯃꯇꯝ ꯃꯥꯡꯏ, ꯀꯥꯟꯅꯗꯕ ꯃꯐꯝꯗ ꯁꯦල් ꯊꯥꯗꯩ, ꯂꯩꯀꯥꯏꯒꯤ ꯊꯕꯛꯇ ꯃꯇꯝ ꯃꯥꯡꯏ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯏ ꯑꯣꯏꯅ ꯐꯩ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯩ꯫ ꯁꯤꯡꯍ ꯇꯥꯡ 3ꯗꯒꯤ ꯇꯥꯡ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯥꯖꯗꯕ ꯃꯐꯝꯗ ꯁꯦꯜ ꯆꯠꯀꯅꯤ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯣꯏ, ꯐꯃꯨꯡ ꯄꯥꯝꯒꯅꯤ, ꯁꯦꯜ ꯃꯄꯨꯡ ꯐꯥꯍꯟꯒꯅꯤ, ꯋꯥꯈꯜ ꯌꯥꯝꯒꯅꯤ, ꯃꯊꯧ ꯆꯤꯟꯒꯅꯤ, ꯊꯧꯗꯣꯛ ꯌꯥꯝꯒꯅꯤ꯫ ꯇꯥꯡ 6ꯗꯒꯤ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ, ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯏ, ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ, ꯌꯦꯛꯂꯝꯒꯅꯤ, ꯃꯍꯩ ꯇꯞꯄꯤ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯩ꯫ ꯀꯟꯌꯥ ꯇꯥꯡ 3ꯗꯒꯤ ꯇꯥꯡ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧ ꯑꯅꯧꯕ ꯊꯕꯛ ꯄꯥꯎ ꯇꯥꯒꯅꯤ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ, ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ, ꯁꯨꯕ ꯅꯣꯝꯕ ꯀꯥꯟꯅꯒꯅꯤ, ꯃꯊꯧ ꯆꯤꯟꯒꯅꯤ, ꯊꯧꯗꯣꯛ ꯌꯥꯝꯒꯅꯤ, ꯐꯝ ꯍꯣꯡꯒꯅꯤ꯫ ꯇꯥꯡ 6ꯗꯒꯤ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯃꯤꯡꯆꯠ ꯐꯪꯏ, ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯊꯋꯥꯏ ꯌꯥꯎꯒꯅꯤ, ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯏ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯐꯩ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯩ꯫ ꯇꯨꯂꯥ ꯇꯥꯡ 3ꯗꯒꯤ ꯇꯥꯡ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯋꯥꯈꯜ ꯆꯔꯛ ꯆꯍꯤꯡ ꯇꯧꯒꯅꯤ, ꯃꯊꯧ ꯆꯤꯟꯒꯅꯤ, ꯁꯦꯜ ꯃꯄꯨꯡ ꯐꯥꯍꯟꯒꯅꯤ, ꯄꯥꯝꯗꯕ ꯃꯔꯨꯞ ꯎꯅꯒꯅꯤ, ꯄꯨꯡ ꯏꯁꯩ ꯇꯧꯕ ꯀꯥꯟꯅꯒꯅꯤ, ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛ ꯀꯥꯟꯅꯕ ꯐꯪꯒꯅꯤ꯫ ꯇꯥꯡ 6ꯗꯒꯤ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ, ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯏ, ꯄꯥꯝꯗꯕ ꯃꯔꯨꯞ ꯎꯅꯒꯅꯤ, ꯁꯥ ꯁꯟꯒꯤ ꯀꯔꯕꯥꯔ ꯀꯥꯟꯅꯕ ꯋꯥꯠꯂꯤ, ꯃꯍꯩ ꯐꯖꯅ ꯇꯧꯒꯅꯤ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ꯫ ꯕ꯭ꯔꯤꯖ ꯇꯥꯡ 3ꯗꯒꯤ ꯇꯥꯡ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯂꯤ, ꯅꯤꯡꯕ ꯊꯨꯡꯗꯦ, ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯈꯜ ꯐꯥꯎꯅꯕ ꯋꯥꯠꯂꯤ, ꯃꯔꯨꯞ ꯃꯄꯥꯡ ꯐꯕ ꯋꯥꯠꯂꯤ, ꯁꯦꯜ ꯃꯄꯨꯡ ꯐꯥꯍꯜꯂꯤ, ꯃꯤꯒ ꯎꯄꯥꯏ ꯇꯧꯏ꯫ ꯇꯥꯡ 6ꯗꯒꯤ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯥ ꯁꯟꯒꯤ ꯀꯔꯕꯥꯔ ꯀꯥꯟꯅꯕ ꯋꯥꯠꯂꯤ, ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯏ, ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯟꯇꯤ ꯑꯣꯏꯕ ꯋꯥꯠꯂꯤ, ꯀꯥꯟꯅꯗꯕ ꯃꯐꯝꯗ ꯁꯦꯜ ꯊꯥꯗꯣꯛꯏ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯆꯀ꯭ꯔꯤ ꯊꯥꯡꯏ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯩ꯫ ꯙꯅꯨ ꯇꯥꯡ 3ꯗꯒꯤ ꯇꯥꯡ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯈꯨꯠ ꯁꯥꯒꯤ ꯊꯕꯛꯇ ꯁꯦꯜ ꯇꯥꯟꯕ ꯉꯝꯒꯅꯤ, ꯂꯥꯏꯔꯤꯛ ꯐꯣꯡꯒꯅꯤ, ꯃꯤꯡꯆꯠ ꯐꯪꯒꯅꯤ, ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ, ꯃꯤꯒ ꯎꯄꯥꯏ ꯐꯪꯒꯅꯤ꯫ ꯇꯥꯡ 6ꯗꯒꯤ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ, ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯁꯦꯜ ꯐꯪꯒꯅꯤ, ꯏꯁꯣꯔ ꯊꯥꯖꯒꯅꯤ, ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯆꯠꯊꯒꯅꯤ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ꯫ ꯃꯀꯔ ꯇꯥꯡ 3ꯗꯒꯤ ꯇꯥꯡ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯅ ꯇꯧꯕꯤꯕ ꯊꯕꯛꯇ ꯄꯦꯟꯕ ꯑꯣꯏꯔꯣꯏ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏ, ꯁꯨꯕ ꯅꯣꯝꯕ ꯀꯥꯟꯅꯒꯅꯤ, ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯟꯅꯒꯅꯤ, ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯒꯅꯤ꯫ ꯇꯥꯡ 6ꯗꯒꯤ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯗꯦꯕ ꯀꯔꯃꯒꯤ ꯊꯕꯛꯇ ꯊꯋꯥꯏ ꯌꯥꯎꯒꯅꯤ, ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ, ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯒꯅꯤ, ꯐꯝ ꯇꯥꯕ ꯄꯤꯔꯤ, ꯊꯤꯀꯥꯒꯤ ꯊꯕꯛ ꯇꯧꯕ ꯀꯥꯟꯅꯒꯅꯤ, ꯃꯍꯩ ꯐꯖꯅ ꯆꯠꯂꯤ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯩ꯫
ꯀꯨꯝꯕ ꯇꯥꯡ 3ꯗꯒꯤ ꯇꯥꯡ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯣꯏ, ꯁꯦꯜ ꯃꯆꯤꯠ ꯃꯆꯤꯠ ꯐꯪꯒꯅꯤ, ꯅꯤꯡꯕ ꯊꯨꯡꯕ ꯋꯥꯠꯂꯤ, ꯃꯆꯥ ꯃꯁꯨꯒꯤ ꯃꯐꯝꯗ ꯄꯦꯟꯗꯦ, ꯇꯥꯡ 6ꯗꯒꯤ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯏꯔꯤꯛ ꯏꯕ ꯐꯣꯡꯕ ꯇꯧꯒꯅꯤ, ꯄꯨꯡ ꯏꯁꯩꯗ ꯁꯦꯜ ꯐꯪꯏ, ꯀꯔꯕꯥꯔ ꯆꯥꯎꯈꯠꯂꯤ, ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ, ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯏ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯩ꯫ ꯃꯤꯟ ꯇꯥꯡ 3ꯗꯒꯤ ꯇꯥꯡ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯃꯤꯡꯆꯠ ꯐꯪꯏ, ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯏ, ꯂꯝꯗ ꯆꯠꯂꯤ, ꯑꯅꯧꯕ ꯄꯥꯎ ꯇꯥꯒꯅꯤ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ, ꯀꯔꯕꯥꯔ ꯆꯥꯎꯈꯠꯂꯤ, ꯇꯥꯡ 6ꯗꯒꯤ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯇꯨꯁꯤꯟꯕꯗꯒꯤ ꯐꯃꯨꯡꯗ ꯂꯩ, ꯄꯨꯛ ꯅꯨꯡꯉꯥꯏꯔꯣꯏ, ꯃꯤꯅ ꯆꯥꯟꯒꯅꯤ, ꯃꯇꯦꯡ ꯐꯪꯏ, ꯄꯨꯡ ꯏꯁꯩ ꯇꯧꯕ ꯀꯥꯟꯅꯒꯅꯤ, ꯄꯟꯗꯨꯅ ꯂꯩꯔꯛꯈꯤꯕ ꯁꯦꯜ ꯐꯪꯏ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯇꯧꯒꯅꯤ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯄꯣꯊꯥꯃꯤꯟꯅꯁꯤ ꯀꯥꯃꯤꯟꯅꯁꯤ ꯄꯤ.ꯀꯦ. ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯅ ꯄꯨꯗꯨꯅ ꯂꯥꯛꯆꯕ ꯆꯌꯣꯜ ꯑꯁꯤꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯣꯜ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗ ꯌꯧꯁꯤꯟꯖꯔꯛꯂꯦ꯫ ꯃꯤꯌꯥꯝꯅ ꯀꯥꯎꯕꯤꯔꯣꯏꯗꯕꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯄꯣꯊꯥꯃꯤꯟꯅꯁꯤ ꯀꯥꯃꯤꯟꯅꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ, ꯁꯦꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫